Lona THINGKHRABA LALHOULUP KCPCT Meitei gi Cadre ama Yaona security force na Meeoi ahum Khutlai ga Konana Phare HAIRI police tagi fangba pau amana hai Pharaba Cadre adudi Bishnupur district ki Irengbam Mayai lekai dagi Khumukchang Ibomcha atopa ming Thabungton chahi 98 ni aduga Pharaba atopa Meeoi ani aduna Churachandpur district ki THINGKHRABA khul dagi haujikna Irengbam awang lekai dagi Yumnam Prem Kumar chahi 92 amasung Churachandpur district ki THINGKHRABA khul dagi haujikna number police station gi manung channa Irengbam khul da leiba Yumnam Anand Kumar chahi 53 ni hairi makhoi dagi M20 pistol ama pistol adugi magazine ama M20 gi kapa yariba nongmai maru ani 9mm gi kapa yariba nongmai maru 53 SLR nongmai gi kapa yariba maru manga Baufeng wireless set ahum amadi set adugi charger amaga fagat pangamle hainasu police ki pau asina makhatari